Kurumzari. Welcome to Finding the Voices. I am Monica Ingatam. Welcome to Finding the Voices. Ngasigi episode ta akoigi Manipur da Maitai gi oina laitaba yauba kanda funeral gi maramda kitang khana nainabagi akoigi lausing oihaunaba akoigi studio da akoigi Yambung RK imoba singdang dun laibiri Yambungbu akoigi studio da taramna okjari sak oina taksarabada akoigi Yambung si advocate oina Imphal da puduna laibani aduga masigi maram sida akoina khangjaningdana hangjarubada yabiraktuna kitang knowledge share tawbagi lakpibagi damakta yamna thagatsari nungaijari yamna Yambung ahanba maktada Yambunggi introduction kitang bibiyo aigi ahanba maktada ai introduction pijari aigi ming RK imo basing kwakanen thiamra kaidagini aduga ai hojik isamak legal practitioner oina All Manipur Bar Association gi makhada practice tawjari hoi ado Yambung ngasigi topic da khoina khangatjarabada maitai masida Yambungna haibigadorisi Hindu chatpa maitai gi oina mi leitrakanda masigi process ki matangda kitang tapiyo hoi akoigi maitai haraga Hindu maitai haibisu leiri aduna akoina Hindu chatpa maitai singshigi sanskar tawba adagi akoigi mangkumamdaida aduga lai gidraba imung sigi imung manungi awaba sarukta share tawba amadi mahagasi kamai tawduna akoina imung dagina akoigi crematorial ground phawgi marak sidaida puthoraga mahaki masaji sanskar tawdingai sida kamai tawduna lagi ishorgi nam tahandana adagi akoigi ishorgi thawjal makhada ingna saragada lainabagi damakta ngasi akoigi Finding the Voices na aingunda pauta kitang pibiyo hajabasida aina kitang share tawjari masida asoiba yauragasu ngakpiganena khalli adu maraksida akoigi jum sida kanagumba ama khaki jumda miyo ema laitere haina laurasi mahasina laitaba matamsida imung sigi misina akoigi imung manungsing asi akoigi mi makhal mo imungi mising magi macha nupi macha nupa langpai chakhiba or adagi macha nupi sing mayum pangiba yaroppa matamda ai ipa se natraga ai ima se masi akoigi kano mai akoigi thadok tingai marakse poloi tingai marakse masida akoi amutang unahunaba haidana akoigi culture da yauba amusu leiri sigi matam sida akoina maiba haidana akoigi ana akoigi laidriba akoigi kano XYZ masigi si magi kano sidaida manak sida maibna akoigi baita oiba haidana bai kano khoidau sudana lei masigi marakse masidaida khagi magi imung manungi mising asi kana sure kana sudi kaina hairaga sure yare hairagadi akoigi khoidau thaba haidana amusu moi maibna khu thaba hai masigi khu thaba se tharakana khoina mapanda magi thorang tawro haidana sanskar sida yaugadaba lakagi sin inaw mayam sing sida hairaga sanskar sigi matang sida makoina mapana puthoya kanodo moithoega lam leibana amagi satna bim leidi masida Yambungna madugi yaudringaida ngasaigi maibana family member ngaibase masi yamna kuina ngai bagi haidilang phaidaga leiba macha masu sing gi scenario eragana kayam kui babhau ngai nei natragana aina sum tajabadasu
ꯍꯦꯛ ꯏꯃꯨꯡꯗꯨꯗ ꯂꯩꯈꯤꯗꯕ ꯌꯥꯎꯔꯀꯥꯟꯗ ꯅꯨꯡꯗꯥꯡꯗ ꯑꯣꯏꯔꯒꯁꯨ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯐ꯭ꯌꯨꯅꯔꯦꯜ ꯇꯧꯕꯁꯦ ꯑꯗꯨꯝ ꯎꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯈꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯅ ꯉꯥꯏꯔꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯉꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯁꯪꯁꯀꯥꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯣꯏ ꯋꯥꯔꯦꯞꯅꯔꯒ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯗꯨꯅ ꯑꯝꯇ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯔꯝ ꯌꯥꯝꯅ ꯊꯨꯅ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕꯤ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠꯁꯟꯅꯕ ꯂꯩꯇ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯄꯨꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯇꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯗ ꯌꯥꯝꯕꯨꯡꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯕꯣꯗꯤꯁꯦ ꯊꯝꯕ ꯀꯥꯟꯗ ꯍꯧꯗꯣꯡꯅ ꯀꯥꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯤꯇꯪ ꯊꯥꯖꯅꯕꯤ ꯂꯩꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦꯅ ꯂꯧꯔꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯪꯁꯀꯥꯔ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯈꯤꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯣꯏꯅ ꯊꯨꯡꯉꯔꯅꯤ ꯃꯃꯥꯒꯤ ꯁꯪꯁꯀꯥꯔꯁꯤꯗ ꯑꯩ ꯌꯥꯎꯖꯅꯤ ꯍꯥꯏꯗꯅ ꯉꯥꯏꯅꯕꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯗꯦꯠ ꯕꯣꯗꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯛꯏ ꯍꯥꯏꯔꯒ ꯃꯥꯕꯨ ꯁꯪꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯏ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯍꯨꯏꯅ ꯍꯧꯗꯣꯡꯅ ꯀꯩꯅ ꯂꯝꯗꯥꯟꯗꯅꯕ ꯑꯩꯈꯣꯏꯁꯤ ꯁꯪꯗꯅ ꯈꯣꯠꯇꯅ ꯇꯧꯏ ꯑꯗꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯝꯗꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯀꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯖꯅꯕꯤ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯝꯂꯥꯟꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯦꯅꯤ ꯑꯦꯅꯤꯃꯦꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯤ ꯍꯨꯏ ꯍꯧꯗꯣꯡ ꯈꯛꯇꯪꯒꯤ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯦꯅꯤ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯒꯗꯤ ꯊꯥꯏꯅ ꯌꯥꯝꯅ ꯖꯪꯒꯜ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯑꯌꯥꯝꯕ ꯍꯧꯗꯣꯡ ꯑꯁꯤꯗꯤ ꯌꯨꯝꯗ ꯑꯗꯒꯤ ꯍꯨꯏꯁꯨ ꯌꯨꯝꯗ ꯌꯣꯛꯄ ꯌꯨꯝꯁꯥ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯑꯩꯈꯣꯏꯅ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯁꯨꯝ ꯄꯟꯖꯕꯅꯤ ꯑꯣꯀꯦ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏ ꯃꯥꯏꯕꯅ ꯈꯨꯠ ꯊꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯍꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯅꯥꯕꯁꯦ ꯃꯁꯤ ꯃꯥꯏꯕꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯒꯦ ꯅꯣꯏꯒꯤ ꯃꯤ ꯁꯨꯔꯕ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯔꯦ ꯌꯥꯔꯦ ꯍꯥꯏꯔꯕ ꯑꯣꯏꯔꯒꯗꯤ ꯈꯨꯠ ꯊꯥꯔꯒꯦ ꯍꯥꯏꯗꯅ ꯈꯨꯠ ꯊꯥꯔꯛꯑꯀꯥꯟꯗ ꯃꯄꯥꯟꯒꯤ ꯊꯧꯔꯝ ꯇꯧꯔꯨꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯪ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯁꯤꯗ ꯃꯄꯥꯟꯒꯤ ꯃꯪꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯒꯤ ꯂꯝ ꯂꯩꯖꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯀꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯂꯝꯁꯤ ꯍꯥꯟꯅ ꯂꯩꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯍꯥꯏꯗꯅ ꯁꯤꯡ ꯆꯜꯂꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯡ ꯆꯟꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯥꯟꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯄꯨꯊꯣꯔꯛꯄ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯆꯝ ꯑꯣꯏꯅꯕ ꯍꯥꯟꯅ ꯁꯤꯡꯁꯤ ꯃꯀꯛ ꯈꯔ ꯐꯨꯠ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯅꯠꯇ꯭ꯔꯒ 1.5 2ꯒꯤ ꯆꯥꯡꯗ ꯁꯤꯒꯨꯝꯕꯒꯤ ꯆꯥꯡꯗꯁꯤꯗ ꯀꯛꯑꯦ ꯍꯥꯏꯔꯒ ꯃꯩꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯍꯧꯔꯒ ꯋꯥꯔꯤ ꯆꯥꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨ ꯃꯣꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯌꯥꯎꯔꯦ ꯍꯥꯏꯔ ꯑꯩꯈꯣই ꯃꯪ ꯀꯣꯏꯕ ꯊꯣꯛꯂꯛꯑꯅꯤ ꯃꯇꯝꯁꯤꯗ ꯃꯪꯁꯤ ꯀꯣꯏꯕ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯆꯪꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯍꯧꯔꯤꯕ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯥꯡꯊꯣꯛꯏ ꯑꯍꯣꯏ ꯑꯗꯣ ꯃꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯎꯏ ꯑꯍꯣꯏ ꯌꯥꯎꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤ ꯅꯨꯄꯥꯗꯕꯨꯗꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯪꯈꯥꯏ ꯋꯥꯏꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯅꯪ ꯆꯪꯒꯔꯣ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯥꯖꯟꯅꯈꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯤ ꯃꯩ ꯀꯣꯏꯕ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯏꯔꯨꯖꯊꯣꯛꯑꯒ ꯃꯣꯏ ꯑꯗꯨꯝ ꯆꯪꯅꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯆꯪꯉꯣ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯒꯪꯒꯥ ꯁ꯭ꯅꯥꯟ ꯇꯧꯊꯣꯛꯑꯒ ꯃꯁꯥ ꯁꯦꯡꯗꯣꯛꯑꯒ ꯃꯌꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯇꯧꯍꯩꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯤꯆꯨꯋꯦꯜꯗ ꯅꯨꯄꯤꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯕ ꯐꯠꯇꯦ ꯍꯥꯏꯅ
ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯅ ꯃꯣꯏ ꯌꯥꯎꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯅꯦ ꯃꯥꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤ ꯂꯣꯏꯗꯐꯥꯎ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯔꯨꯜꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯌꯥꯎꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯛ ꯍꯥꯏꯕꯁꯤꯡꯗꯣ ꯃꯣꯏꯅ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯃꯔꯛꯁꯤꯗꯩꯗ ꯃꯁꯥꯗ ꯋꯥꯟꯊꯔꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯕꯅꯤ ꯃꯈꯣꯏ ꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯩ ꯀꯣꯏꯕ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯁꯤꯗ ꯆꯪꯉꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯇꯥꯟꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯁꯨ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯆꯪꯖꯈꯤꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯆꯪꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯁꯨ ꯆꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯅ ꯆꯪꯍꯟꯈꯤ ꯑꯣꯀꯦ ꯑꯩꯗꯤ ꯏꯃꯣꯁꯟꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯌꯥꯎꯅꯤꯡꯉꯒꯗꯤ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦꯕ ꯆꯞ ꯆꯥꯅ ꯃꯗꯨ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯏꯕꯃꯛꯇꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯉꯟꯇꯥꯅ ꯆꯪꯅꯩ ꯑꯗꯒꯤ ꯌꯥꯝꯕꯨꯡꯅ ꯉꯁꯥꯏ ꯇꯥꯛꯄꯤꯕꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯩ ꯆꯨꯕꯁꯦ ꯁꯤꯗ ꯈꯤꯇꯪ ꯑꯦꯂꯥꯕꯣꯔꯦꯠ ꯑꯣꯏꯅ ꯀꯅꯥꯅ ꯆꯨꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯒ ꯀꯨꯗ ꯍꯥꯞꯄꯦ ꯍꯥꯏꯔꯒ ꯃꯪꯗ ꯄꯨꯊꯣꯔꯛꯑꯅꯤ ꯄꯨꯊꯣꯔꯛꯑꯀꯥꯟꯁꯤꯗꯩꯗ ꯃꯩ ꯆꯨꯕ ꯍꯥꯏꯗꯅ ꯍꯦꯛ ꯍꯧꯕ ꯃꯇꯝꯁꯦ ꯃꯁꯤꯗꯩꯗ ꯏꯃꯨꯡꯁꯤꯒꯤ ꯗꯥꯏꯇ ꯄꯨꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯁꯣꯔꯥꯠ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯁꯇꯤ ꯂꯩꯔꯅꯤ ꯁꯣꯔꯥꯠ ꯂꯩꯔꯅꯤ ꯍꯥꯏꯔꯤꯕ ꯃꯔꯛꯀꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯌꯨꯝꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯌꯨꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯩꯗ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯏꯁꯤꯡ ꯍꯥꯞꯄꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨ ꯃꯊꯛ ꯑꯀꯣꯏꯕꯁꯦ ꯃꯁꯤꯗꯩꯗ ꯔꯥꯎꯟꯁꯦ ꯑꯩꯈꯣꯏ 3ꯔꯛ ꯀꯣꯏꯕ ꯂꯩ 5ꯔꯛ ꯀꯣꯏꯕ ꯂꯩ 7ꯔꯛ ꯀꯣꯏꯕ ꯂꯩ ꯍꯥꯏꯔꯤꯕ ꯔꯥꯎꯟꯁꯤ ꯀꯣꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯆꯐꯨꯁꯤꯅ ꯃꯥꯒꯤ ꯂꯦꯡꯕꯥꯏꯅ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯝꯃꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯡꯗ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯁꯤꯡ ꯐꯨꯠ 1 ꯃꯈꯥꯏ 2ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯃꯩ ꯍꯥꯟꯅ ꯆꯨꯔ ꯊꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯅ ꯈꯨꯠꯅ ꯌꯦꯠꯅ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯃꯩ ꯔꯥꯎꯟ ꯀꯣꯏꯔꯛꯄꯁꯤꯗꯩꯗ ꯆꯨꯊꯦꯛ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯊꯦꯡꯉꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯖꯤꯜꯂꯝꯃꯤ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯑꯇꯃꯥꯁꯤꯅ ꯃꯩꯁꯤꯅ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯁꯥꯒꯤ ꯑꯇꯃꯥ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯁꯥꯕ ꯐꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯃꯩ ꯊꯥꯕꯁꯦ ꯍꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯤꯗ ꯑꯣꯏꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯄꯤꯕꯥꯅꯗꯤ ꯑꯣꯏ ꯅꯤꯉꯣꯟꯅ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯥꯎꯟ ꯀꯣꯏꯕꯁꯦ 3ꯔꯛ ꯀꯣꯏꯒꯦꯔꯥ 5ꯔꯛ ꯀꯣꯏꯒꯦꯔꯥ 7ꯔꯛ ꯀꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯤ ꯃꯁꯤꯗꯩꯗ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯃꯩ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯝꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯀꯦꯔꯣꯁꯤꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯊꯥꯎ ꯊꯨꯝ ꯘꯤꯕꯨ ꯑꯣꯏꯔꯣ ꯍꯩꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯨꯕ ꯑꯃ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯒꯜꯂꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯂꯩꯖꯗꯕ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯗꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯅꯛꯅꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯁꯥꯁꯦ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯩ ꯆꯨꯕꯁꯦ ꯃꯁꯤꯗ ꯍꯧꯏ ꯑꯗꯒꯤ ꯑꯃꯨꯛ ꯃꯁꯤ ꯂꯣꯏꯔꯦ ꯆꯨꯕ ꯍꯧꯔꯛꯑꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯪꯁꯀꯥꯔ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯅ ꯍꯨꯃꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯏ ꯍꯥꯏꯔꯤꯕ ꯍꯨꯃꯥꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯌꯥꯡꯀꯣꯛ ꯍꯥꯏꯗꯅ ꯆꯦꯡ ꯈꯞꯅꯅꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯌꯥꯡꯀꯣꯛꯁꯤꯒꯤ ꯃꯄꯥꯟ ꯑꯀꯣꯏꯕꯁꯦ ꯀꯛꯊꯠꯂꯦ ꯍꯥꯏꯔꯒ ꯃꯌꯥꯏꯁꯤꯗ ꯋꯥꯅ ꯆꯞꯄꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯨꯃꯥꯏꯁꯦ ꯁꯥꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯨꯃꯥꯏꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯁꯪꯁꯀꯥꯔꯗ ꯌꯥꯎꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯃꯨꯛꯃꯨꯛꯇ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯁꯦꯕꯥ ꯐꯪꯖꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛꯃꯨꯛ ꯂꯣꯏꯅ ꯍꯨꯝꯃꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯃꯩ ꯊꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯊꯥꯕ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯁꯥꯕ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ
ꯈꯣꯏꯗꯧꯗ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯜꯂ ꯊꯝꯕ ꯈꯣꯏꯗꯧ ꯐꯥꯕ ꯍꯥꯏꯅꯔꯤꯕ ꯃꯥꯏꯕꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏ ꯃꯁꯥꯒꯤ ꯃꯥꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯐꯥꯎꯕꯁꯦ ꯃꯥ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯏꯕ ꯁꯥꯕ ꯍꯥꯏꯗꯅ ꯁꯪꯁꯀꯥꯔ ꯃꯅꯨꯡꯒꯤꯁꯦ ꯃꯁꯤꯒꯤ ꯃꯥꯏꯕ ꯁꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯒꯤ ꯃꯪ ꯂꯣꯏꯁꯤꯟꯕ ꯍꯩꯕ ꯍꯥꯏꯗꯅ ꯀꯅꯥ ꯍꯩꯒꯦ ꯍꯥꯏꯅ ꯍꯪꯅꯔꯒ ꯑꯩ ꯂꯣꯏꯁꯤꯟꯕꯤꯒꯦ ꯑꯩ ꯍꯩꯌꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯃꯪꯁꯤꯒꯤ ꯊꯤꯟꯆꯣ ꯂꯥꯏꯁꯣꯟ ꯃꯪ ꯊꯣꯡ ꯊꯤꯡꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯇꯧꯏ ꯃꯁꯤꯗ ꯃꯥꯅ ꯊꯥꯡꯁꯦ ꯇꯔꯦꯠꯅ ꯁꯥꯕ ꯊꯥꯡꯖꯧ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯏ ꯃꯪꯁꯤꯗ ꯍꯥꯏꯔꯤꯕ ꯊꯥꯡꯖꯧꯁꯤ ꯄꯥꯏꯔꯒꯅꯦ ꯃꯥꯒꯤ ꯃꯉꯝ ꯃꯊꯧꯁꯤꯡꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯕꯨ ꯆꯤꯡꯗꯅ ꯂꯩ ꯇꯔꯦꯠ ꯆꯤꯡꯉꯒ ꯀꯛꯊꯠꯂꯒ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯅꯈꯤ ꯃꯁꯤꯒꯤ ꯊꯥꯖꯅꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀꯥꯔ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯄꯣꯛꯄꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯁꯨꯝ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯚꯨꯠ ꯄ꯭ꯔꯦꯠꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯁꯨ ꯃꯥꯅ ꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪꯕꯁꯨ ꯀꯣꯛꯑꯦ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯞꯁꯤꯅ ꯂꯥꯁ ꯄꯔꯁꯟꯗꯨꯅ ꯇꯧꯍꯧꯕ ꯑꯇꯩꯅ ꯗꯣꯏꯅ ꯂꯣꯏꯔꯒ ꯆꯪꯅꯈꯤꯕ ꯂꯥꯁ ꯄꯣꯔꯁꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯤꯑꯣꯏ 3 ꯑꯣꯏꯔꯣ 5ꯕꯨ ꯑꯣꯏꯔꯣ ꯂꯩꯍꯧꯔꯤꯕ ꯑꯃꯅꯤꯁꯦ ꯃꯁꯤꯅ ꯂꯥꯁ ꯁ꯭ꯇꯦꯞꯁꯦ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯑꯇꯩꯅ ꯉꯜꯂꯤꯉꯩꯗ ꯃꯪ ꯂꯣꯏꯗꯣꯔꯦ ꯍꯥꯏꯔꯒ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤ ꯑꯣꯀꯦ ꯑꯗꯨꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯇꯩ ꯂꯝꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯊꯕꯛ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐ꯭ꯌꯨꯅꯔꯦꯜꯒꯤꯗ ꯂꯩꯕ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯄꯥꯖꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯗꯤ ꯃꯁꯤ ꯄꯥꯡꯊꯣꯛꯄꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯕꯗ ꯍꯥꯏꯔꯒꯗꯤ ꯑꯟꯀ꯭ꯂꯦꯝ ꯕꯣꯗꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯇꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟꯗꯕꯨ ꯑꯣꯏꯔꯣ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯑꯟꯀ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯟꯀ꯭ꯂꯦꯝ ꯕꯣꯗꯤꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤꯅ ꯑꯗꯨꯝ ꯇꯧꯖꯈꯤ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯂꯩꯈꯤꯗꯕ ꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯎꯕꯗ ꯃꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝꯕꯨꯡꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯥꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯖꯔꯛꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯪꯗ ꯀꯨꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯤꯖꯕ ꯑꯃ ꯄꯥꯎꯖꯔꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯁꯤ ꯂꯩꯇꯕ ꯃꯇꯝꯗ ꯀꯤꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯁꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯑꯦꯛꯁ ꯋꯥꯏ ꯑꯃ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯤꯕꯁꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯃꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅ ꯂꯩꯖꯩ ꯃꯁꯤ ꯚꯂꯟꯇꯔꯤ ꯑꯣꯏꯅ ꯊꯣꯛꯆꯔꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒꯁꯨ ꯊꯣꯛꯇ ꯌꯥꯔꯛꯇꯕꯒꯤ ꯆꯍꯤ ꯃꯇꯥꯡꯗꯤ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯐꯗꯤ ꯈꯨꯗꯩ ꯑꯃ ꯀꯔꯤ ꯑꯃ ꯌꯦꯠꯂꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯪ ꯌꯥꯎꯔꯦ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯎꯔꯦ ꯌꯥꯎꯔꯕ ꯃꯅꯨꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁꯪꯁꯀꯥꯔ ꯇꯧꯕꯁꯤꯒ ꯃꯇꯝꯗꯨꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕꯁꯤ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯀꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯇꯣꯔꯤꯌꯦꯜ ꯒ꯭ꯔꯥꯎꯟꯁꯤ ꯃꯥꯒꯤ ꯁꯪꯁꯀꯥꯔ ꯇꯧꯐꯝꯁꯤ ꯃꯅꯨꯡꯗ ꯐꯖꯅ ꯆꯜꯂꯦ ꯍꯥꯏꯔꯒ ꯃꯈꯥꯗ ꯌꯣꯠꯀ ꯊꯥꯔꯒ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯇꯧꯈꯤꯕꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯎꯖꯔꯛꯄꯁꯤꯅ ꯁꯤꯡꯁꯤ ꯃꯊꯪ ꯃꯣꯟ 5ꯒꯨꯝꯕ ꯃꯥꯏ ꯕꯣꯗꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ 6ꯀꯨꯝꯕ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯊꯪꯁꯤ ꯂꯣꯟꯈꯠꯂꯒ ꯉꯁꯥꯏꯒꯤ ꯎꯀꯨꯁꯦ ꯃꯁꯤ ꯀꯨꯁꯤ ꯆꯜꯂꯒ ꯃꯤꯁꯤ ꯍꯥꯞꯄꯦ ꯍꯥꯏꯔꯒ ꯎꯀꯨ ꯃꯊꯛꯁꯦ ꯊꯥꯡꯒꯠꯂꯒ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯩꯁꯤ ꯈꯔ ꯆꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯀꯪꯕꯅꯤ ꯖꯔ ꯆꯥꯛꯊꯣꯛꯈ꯭ꯔꯅꯤ ꯀꯪꯗꯕꯁꯤꯡꯗꯨꯗ ꯈꯔ ꯂꯩꯍꯧꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯀꯪꯕꯁꯤ ꯁꯔ ꯆꯥꯛꯊꯣꯛꯈ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯁꯤ ꯆꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯤ ꯀꯨ ꯃꯅꯨꯡꯗꯒꯤ
lepkhatlaga phammaga leigibashu yawi madugi thodoksinje akoina ubada khangba kiba adum phawi aduga maiji sa matungda magi koki saruksi chakhara pose sire laung chakharaga mai manungdagi brain gumba mahi singse masi satka paithorokpa ubada khoi swai lawa tujung phawi aduna haibu singje yamna kijei akoina angang uri matamda yarakpase adu hujikidi kibasu phare aduga toina yawsalakpadagi hujikti karigumbi amta akiba leitare ana masini khoi akiba phawgi wa haibase aduda aina sum tajabada akoigi sanskar tawba matam sidako adum hidak thakpa yawi haina tajai masigi matang da kitang haibi hoi masi akoigi ipai pusingi lai haktaktagi Hindu dharma satringai mamangdadi tawromba tawromdaba khangdre adubu Hindu dharma satlakanda su dharma su onjalakanda masi tawi tawdi haiba makti tawdi haiba makti yadi tawriba singse maduda yam ediktana tawgibadi amata nati masi akoina ahing nungyaida amamda athengbada tawrokpa yawi ada misi mina thokpa sidi isada akiba ma adum doina phawngai masi akibasi phawdanaba haidana khaji khaji tawnabasu adum mayawi adu haiba akhona hidaka thakwaga tawi haidana khotpagi nataba ngasagi trauma haigadra mane mane akiba adugumbadu phadhanaba haidana adum maina tawdana khara sijinabasu adum mayawi adagi nasagi singpan birapada aina sum isana su ugi basu ama yaujagre adagi mayamgi waridai su tajabada body si chakpada chang manana chaktaba aduga tumna chaktaba yauraga adum phum basu yauba natragana pulap chake hairagana akoina externally kai haitare khaibagumba yawin tajai masi chumbra masigi matang kitang yambungna chummi masi akoina budi si bai chalako matam sida magi maru iba part haibabu khwang gumba ningong khogi spinal cord ki maru samdari ba saru singse masi sangda khogi ningjong gumba se masi yam thuna sakte moise dum kanjhallaga lei aduga khoi pambong gumba phaigan gumba matungi sarung number singja hana sakthoki adubu chai hadana ngang chakpa poti na tabanina masi yang kuina marakta nung tasalapa sudu mayawi sumagi matamsi yorogadi akoina asiba masase jingthoga matum matum kakthalaga masase ut taisalle haraga amuk magi mai chakpham je langjalle habdi masina karino haikanda pasina tumna chahodragadi khoi isada su nuaijadaba aduga plus tahoide haibam su leijaba maramaduna akoina masi yaringai haina tumna chaknanaba lemaubu sarukse karim kanda khoi matu khara kakthadi haraga uttaisalaga langjallaga masaje tumnaba honai khoi chanabi adu gumba du tawrakpadu tane bangasagi akoina pangibada hidak gumba thakpa yaubasina aide ahamba suppose laikai gi angang amana yauradi adugumba ubadu kitangdi udribanadi kitangdi ko adugumba yauba adubu ayamana angangna thak ubadi nate adugumba yarakpa siju akoina sagi matu ka kakhalakpa heki ba phokpa lakpase masi yaugdanaba thokdanaba haidana maduda sijinagi ba orambasu adubu entertain oina sijindarambasu khangdre ko adubu mimigi emotional ni koina phongdu ubudi chapchana di maduma thakadabani habi rule dadi lejade aduga ngasagi angang singsi makhuisu ayamna manglo senbabuti yaude aduga kayum kana thae haragasu angang singi mamangdadi heka thakpadi nate mi pong chakraba matung lemhoba manglo selhagodobo kangu amani se sisina ngai boy kiba phada boy kari boy haidana aduda sijinabani aduge hek hobga makok tegi loidibok sijinabani nati okay adegi khoigi thauramse pra funeral gi chakpadagi loisan babau se pung kya mukti changbi kamai taw
ꯃꯁꯤ ꯃꯥꯒꯤ ꯕꯣꯗꯤ ꯑꯗꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯉꯁꯥꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯡ 3ꯒꯨꯝꯕꯒꯤ ꯆꯥꯡꯗꯥꯁꯦ ꯃꯁꯤ ꯑꯗꯨꯝ ꯆꯪꯒꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯌꯨꯛꯇ ꯇꯧꯔꯦꯅ ꯂꯧꯔꯁꯤ ꯄꯨꯡ 6ꯇ ꯑꯩꯈꯣꯏ ꯁꯪꯁꯀꯥꯔ ꯇꯧꯔꯦꯅ ꯈꯜꯂꯁꯤ 8 6 to 9:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯃꯁꯤꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯁꯥ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯣꯏꯔꯒꯁꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯁꯤꯇꯣꯛꯇꯅ ꯆꯥꯝꯊꯣꯛꯇꯅ ꯃꯥꯒꯤ ꯃꯊꯣꯡ ꯃꯉꯝ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ나 ꯃꯥꯛꯁꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯑꯁꯇꯤ ꯂꯥꯛꯑꯅꯤ ꯑꯁꯇꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔꯥ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯏꯃꯨꯡꯗ ꯗꯣꯁꯥ ꯇꯥꯍꯧꯗꯅꯕ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯅꯥꯏꯅꯗꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯤꯅ ꯊꯣꯛꯂꯒꯁꯨ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯪꯁꯤ ꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯪꯁꯤ ꯀꯨꯝꯕ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯃꯪ ꯀꯨꯝꯕꯁꯤ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯃꯪ ꯀꯨꯝꯕꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯃꯣꯏꯁꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤ ꯑꯌꯥꯝꯕ ꯃꯪ ꯄꯨꯈ꯭ꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯍꯧꯖꯤꯛꯅ ꯃꯤ ꯆꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯪ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯅꯥꯏꯕꯁꯨ ꯌꯥꯎꯔꯦ ꯅꯥꯏꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯑꯅꯥꯏꯕꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯅꯥꯏꯕꯒꯤꯁꯤꯅ ꯁꯪꯁꯀꯥꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯑꯌꯥꯝꯕꯅ ꯆꯪꯍꯟꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯁꯤ ꯏꯔꯨꯖꯊꯣꯛꯑꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯅꯥꯀꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯩ ꯈꯔ ꯊꯥꯔ ꯊꯝꯃꯅꯤ ꯋꯥ ꯃꯩ ꯍꯥꯏꯗꯅ ꯋꯥꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯩꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯄ꯭ꯔꯇꯅꯦ ꯏꯁꯤꯡ ꯑꯁꯦꯡꯕꯅꯦ ꯃꯁꯤ ꯇꯦꯡꯀꯣꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄꯦ ꯍꯥꯏꯔꯒ ꯈꯨꯖꯥꯏ ꯑꯃꯗ ꯍꯥꯞꯄꯦ ꯍꯥꯏꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯁꯥꯅ ꯏꯔꯨꯖꯊꯣꯛꯑꯒ ꯃꯩꯁꯤ ꯑꯣꯛꯊꯣꯛꯄ ꯍꯥꯏꯗꯅ ꯃꯩꯁꯤꯗ ꯀꯥꯟꯊꯣꯛꯈ꯭ꯔꯒ ꯇꯨꯜꯁꯤ ꯄ꯭ꯔꯇꯁꯤꯅ ꯃꯁꯥꯁꯤ ꯍꯥꯏꯗꯣꯛꯑꯒ ꯑꯗꯩ ꯃꯆꯨꯝ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯌꯥꯗ ꯊꯛꯑꯦ ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯪ ꯀꯥꯔꯛꯄ ꯍꯥꯏꯗꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏ ꯃꯔꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯌꯥꯝꯕꯨꯡꯅ ꯑꯁꯇꯤ ꯄꯟꯕꯤꯈꯤꯕꯗꯣ ꯑꯗꯨ ꯑꯁꯇꯤꯁꯤ ꯑꯩꯅ ꯇꯥꯖꯕꯗ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯎꯠ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦꯅꯁꯨ ꯇꯥꯖꯩ ꯈꯔ ꯑꯃꯅ ꯂꯥꯏꯕꯛꯇꯒꯤ ꯂꯧꯋꯦꯅꯁꯨ ꯇꯥꯖꯩ ꯑꯗꯣ ꯃꯁꯤ ꯌꯥꯝꯕꯨꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯂꯥꯏꯕꯛꯇꯒꯤ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯎꯖꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯉꯜꯂꯤꯕꯅ ꯇꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯇꯒꯤ ꯂꯧꯕ ꯍꯥꯏꯅ ꯆꯤꯟꯃꯛꯅ ꯍꯦꯛ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯁꯇꯤ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯕꯛꯇꯒꯤ ꯂꯧꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯅꯩ ꯂꯧꯔꯤꯕꯁꯦ ꯂꯥꯏꯕꯛꯇꯒꯤ ꯀꯣꯊꯣꯛꯑ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯪꯁꯀꯥꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯒꯤꯗ ꯂꯩꯍꯧꯔꯤꯕ ꯎꯠꯁꯦ ꯃꯁꯤꯒꯤ ꯎꯠꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯂꯧꯔꯒ ꯕꯣꯇꯜ ꯃꯆꯥ ꯑꯃꯗ ꯀꯔꯤꯝꯇ ꯁꯦꯡꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯪ ꯃꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯁꯥꯅ ꯈꯪꯖꯅꯕ ꯖꯒꯥ ꯑꯃꯗ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯝꯃꯒ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯑꯁꯇꯤ ꯅꯨꯃꯤꯠꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯇꯤꯁꯤ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯒ ꯑꯁꯇꯤ ꯂꯧꯈꯠꯐꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯖꯒꯥ ꯑꯃ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯑꯁꯇꯤ ꯂꯧꯈꯠꯐꯝꯁꯦ ꯃꯁꯤꯗꯩꯗ ꯉꯁꯥꯏ ꯃꯪꯗ ꯐꯨꯝꯃꯝꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯠꯁꯦ ꯑꯁꯇꯤ ꯂꯧꯈꯠꯄ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯂꯧꯈꯠꯂꯨꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯅꯨꯡꯇ꯭ꯔ ꯊꯤꯗꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯑꯁꯇꯤ ꯂꯧꯈꯠꯄ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯨꯝꯗ ꯄꯣꯔꯛꯑꯒ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯊꯝꯃꯦ ꯃꯁꯤꯅ ꯊꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯇꯥꯡꯁꯤꯗ ꯃꯈꯜ ꯑꯅꯤꯗꯤ ꯂꯩꯔꯦ ꯑꯁꯇꯤ ꯂꯧꯈꯠꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯧꯈꯠꯇꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯁꯇꯤ ꯂꯧꯈꯠꯄꯁꯤꯅ ꯑꯁꯇꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯧꯈꯠꯂꯒ ꯌꯨꯝꯗ ꯊꯝꯃꯤꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯁꯤꯒꯤ ꯃꯥꯒꯤ ꯎꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯒꯪꯒꯥꯗ ꯊꯥꯗꯔꯒ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯒꯪꯒꯥꯗ ꯏꯄꯥꯛꯁꯤꯗ ꯇꯤꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯒꯪꯒꯥ ꯏꯃꯥꯗ ꯇꯤꯜꯂꯦ ꯍꯥꯏꯗꯅ ꯑꯁꯇꯤ ꯊꯥꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯁꯇꯤ ꯂꯧꯕꯁꯤ ꯂꯧꯏ ꯑꯗꯨꯒ ꯃꯁꯤ ꯒꯪꯒꯥꯗ ꯊꯥꯗꯔꯔꯣꯏ ꯍꯥꯏꯗꯅ ꯈꯟꯈꯤꯕ ꯏꯃꯨꯡꯅ ꯑꯃꯨꯛ ꯑꯁꯇꯤ ꯂꯧꯕꯁꯦ ꯃꯁꯤ ꯑꯁꯇꯤ ꯂꯧꯗꯦ ꯃꯌꯨꯝꯗ ꯑꯁꯇꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯏꯁꯣꯔꯗ ꯀꯠꯐꯝ ꯊꯣꯛꯄ ꯍꯩ ꯂꯩ ꯉꯝꯖꯕꯤ ꯈꯔꯁꯦ ꯃꯁꯤ ꯀꯜꯂ ꯑꯁꯇꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯎꯏ ꯑꯣꯀꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯇ꯭ꯔꯦꯕ ꯏꯃꯨꯡꯗ ꯄꯨꯁꯜꯂꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯃꯣꯏꯅ ꯖꯒꯥ ꯑꯃ ꯇꯥꯛꯑꯒ ꯑꯗꯨꯗ ꯌꯥꯜꯂ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯇꯤꯁꯤ ꯉꯁꯥꯏ ꯂꯧꯔꯤꯕ ꯑꯁꯇꯤꯁꯦ ꯐꯨꯜ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤ ꯀꯩꯅꯣ ꯇꯧꯏ ꯃꯥꯒꯤ
ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯥꯒꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯒꯪꯒꯥꯗ ꯊꯥꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯆꯠꯂ ꯊꯥꯗꯅ ꯑꯩꯈꯣꯏꯗꯤ ꯒꯪꯒꯥ ꯍꯥꯏꯕꯨ ꯏꯁꯤꯡ ꯑꯁꯤ ꯏꯃꯥ ꯒꯪꯒꯥ ꯏꯃꯥꯅꯤ ꯂꯧꯅꯩ ꯑꯗꯨꯕꯨ ꯒꯪꯒꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯕꯗꯤꯞꯇꯒ ꯆꯠꯂꯒ ꯑꯩꯈꯣꯏꯅꯒ ꯊꯥꯗꯅꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯃꯁꯤꯗ ꯑꯌꯥꯝꯕꯅ ꯒꯪꯒꯥꯗ ꯑꯁꯊꯤ ꯊꯥꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯥꯗ ꯆꯠꯂꯒ ꯂꯣꯏꯅ ꯊꯥꯗꯅꯩ ꯅꯕꯗꯤꯞꯇ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯛꯄꯗ ꯃꯪ ꯀꯥꯔꯛꯑꯒ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯑꯦꯅꯤ ꯑꯗꯨꯗꯗꯤ ꯐꯣꯂꯣ ꯇꯧꯒꯗꯕ ꯔꯤꯆꯨꯋꯦꯜ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯩ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯃꯪꯁꯤꯗꯒꯤ ꯀꯥꯔꯛꯑꯒ ꯅꯨꯄꯤ ꯃꯈꯩꯒꯤꯗꯤ ꯆꯪꯈ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦꯅ ꯂꯧꯔꯁꯦꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯪ ꯀꯥꯔꯛꯑꯀꯥꯟꯗ ꯑꯗꯒꯤ ꯃꯥꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯛꯏꯕ ꯖꯣꯄꯥꯛ ꯊꯥꯡ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯗꯕ ꯄꯨꯁꯜꯂꯛꯀꯗꯕꯁꯨ ꯂꯩꯗꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯤ ꯄꯣꯔꯛꯑꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯩ ꯑꯃ ꯍꯧꯔ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯏꯆꯥꯁꯤꯡꯁꯦ ꯃꯪꯗꯤ ꯀꯥꯔꯛꯑꯀꯥꯟꯗ ꯃꯁꯤ ꯃꯁꯥ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯃꯩꯁꯦ ꯍꯧꯕꯤꯔ ꯊꯝꯃꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯃꯤꯡ ꯀꯧꯗ꯭ꯔꯒꯁꯨ ꯑꯣꯏꯕꯨ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯑꯃ ꯇꯧꯔꯒ ꯀꯧꯅꯗꯦ ꯃꯤꯡꯗꯤ ꯀꯧꯅꯗꯦ ꯇꯧꯍꯣꯏꯗꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯑꯃ ꯇꯧꯔ ꯈꯪꯅꯅꯕ ꯑꯗꯨꯝ ꯃꯣꯏꯅ ꯊꯣꯛꯂꯛꯑꯒ ꯃꯩ ꯑꯗꯨꯝ ꯑꯣꯛꯊꯣꯛꯄꯤꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒ ꯇꯨꯜꯁꯤ ꯄꯠꯇ꯭ꯔꯁꯦ ꯑꯩꯈꯣꯏ ꯇꯨꯜꯁꯤꯕꯣꯡꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗ ꯏꯃꯥꯅꯒ ꯁꯨꯝ ꯇꯨꯜꯁꯤꯗꯣ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯇꯨꯜꯁꯤꯁꯤꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒ ꯐꯤ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯑꯦ ꯃꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯁꯤ ꯍꯣꯡꯗꯣꯛꯑꯒ ꯃꯪ ꯀꯨꯝꯃꯨꯕꯒꯤꯗꯤ ꯃꯁꯤꯗ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯦꯅꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯆꯥꯕ ꯊꯛꯄꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯥꯅꯦ ꯃꯁꯤꯁꯨꯅꯦ ꯌꯥꯝ ꯈꯪꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯣ ꯃꯃꯥꯡꯗꯕꯨ ꯑꯣꯏꯔꯣ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯪ ꯀꯨꯝꯃꯨꯔꯒ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕꯁꯦ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯄꯨ ꯆꯥꯕ ꯑꯣꯏꯔꯒꯁꯨꯅꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯑꯃꯗꯒꯤ ꯁꯤꯌꯥꯔ ꯇꯧꯔꯒ ꯆꯥꯟꯅꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯤ ꯇꯦꯡꯀꯣꯠ ꯑꯃꯒ ꯇꯦꯡꯀꯣꯠ ꯑꯃ ꯁꯤꯌꯥꯔ ꯇꯧꯅꯩꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏ ꯁꯤꯌꯥꯔ ꯇꯧꯅꯕꯁꯦ ꯃꯪ ꯀꯨꯝꯃꯨꯕ ꯃꯤꯁꯦ ꯃꯁꯤꯒꯗꯤ ꯁꯤꯌꯥꯔ ꯇꯧꯅꯍꯟꯗꯦꯕ ꯑꯗꯒꯤ ꯁꯝꯖꯟꯗꯅ ꯁꯠ ꯂꯥꯎꯅꯒ ꯇꯧꯁꯤꯟꯈꯤꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯥꯒꯤ ꯔꯨꯜꯗꯗꯤ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯌꯥꯔ ꯇꯧꯅꯗꯦ ꯑꯗꯨꯒ ꯃꯁꯤ ꯌꯨꯝꯗꯒ ꯉꯥꯒ ꯊꯣꯡꯉꯝꯃꯁꯨ ꯃꯁꯤ ꯆꯥꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯑꯒꯗꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯔꯕꯅꯤ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯃꯪ ꯆꯠꯂꯨꯕꯗ ꯀꯨꯝꯃꯛꯄꯗ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯝꯃꯤꯀꯣ ꯁꯧꯒ꯭ꯔꯤꯁꯤꯗ ꯉꯥ ꯑꯀꯪꯕ ꯍꯥꯞꯄꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯪꯗꯨꯗꯤ ꯃꯤ ꯑꯁꯤꯕꯗꯣ ꯑꯩꯈꯣꯏ ꯎꯔꯨꯔꯦ ꯃꯀꯣꯛ ꯆꯦꯈꯥꯏꯕꯁꯨ ꯎꯔꯦ ꯑꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯃꯆꯨ ꯃꯃꯦꯟꯁꯨ ꯃꯥꯟꯅꯒꯨꯝ ꯇꯧꯔꯕꯅꯤꯅ ꯍꯤꯟꯖꯥꯡꯗꯨ ꯎꯕꯗ ꯄꯨꯛꯁꯦ ꯊꯨꯛ ꯂꯥꯎꯔꯒ ꯚꯣꯃꯤꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯑꯆꯝꯕ ꯆꯥꯕꯤꯕꯅ ꯐꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯔꯨꯜꯗꯗꯤ ꯉꯥ ꯆꯥꯒꯗꯕꯅꯤ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯉꯥ ꯆꯥꯛ ꯆꯥꯁꯜꯂꯨꯅꯨꯍꯦ ꯃꯪ ꯀꯨꯝꯃꯨꯔꯒ ꯀꯥꯏꯅ ꯑꯍꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯎꯏ ꯑꯣꯀꯦ ꯌꯥꯝꯕꯨꯡꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯜꯍꯧꯗꯕ ꯋꯥ ꯂꯩꯕꯤꯔꯒꯗꯤ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯍꯣꯏ ꯃꯁꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯆꯤꯊꯧꯕ ꯍꯥꯏꯅ ꯂꯧꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯅ ꯃꯪꯗꯒꯤ ꯀꯥꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯃꯪ ꯀꯨꯝꯃꯨꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯑꯦ ꯒꯪꯒꯥ ꯁ꯭ꯅꯥꯟ ꯇꯧꯔꯦ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯑꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯦꯠꯂꯛꯏꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯗ꯭ꯔꯦꯁꯁꯦ ꯃꯁꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯑꯅꯤ ꯂꯝꯕꯤꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯁꯨꯝꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯆꯣꯠ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨꯒ ꯌꯨꯝꯁꯤ ꯌꯧꯁꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯌꯧꯁꯜꯂꯛꯀꯥꯟꯁꯤꯗ ꯃꯩꯅ ꯑꯃꯨꯛꯁꯨ ꯎꯏꯀꯣ ꯍꯥꯟꯅ ꯑꯣꯜꯂꯛꯄꯗꯨꯅ ꯑꯃ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯣꯜꯂꯛꯄꯗꯨꯅ ꯑꯃ ꯆꯞꯇꯤ ꯃꯥꯟꯅꯕ ꯌꯨꯝꯗꯁꯨ ꯊꯝꯕꯤꯔꯝꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯊꯝꯕꯤꯔꯝꯕꯗꯨ ꯁꯨꯝ ꯄꯟꯖꯕꯅꯦꯕꯀꯣ ꯑꯗ ꯌꯨꯝꯒꯤꯁꯨ ꯑꯣꯛꯁꯜꯂꯦ ꯁꯣꯏꯗ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯪꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯄ꯭ꯔꯠꯇꯁꯤꯅ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯑ ꯃꯇꯨꯡꯗꯅꯦ ꯐꯤꯁꯤ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯐꯤꯁꯤ ꯍꯣꯡꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯄꯣꯂꯥꯡꯈꯣꯛꯇ ꯑꯩꯈꯣꯏ ꯌꯥꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯨꯡꯗꯣꯛꯇꯅ
ꯌꯥꯜꯂ ꯐꯧꯈ꯭ꯔꯅꯤ ꯃꯄꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯒꯤ ꯃꯇꯥꯡꯗ ꯑꯃꯒ ꯄꯟꯖꯒꯦꯕ ꯑꯩꯁꯦ ꯁꯝꯒꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥꯒꯤ ꯁꯥꯡꯖꯗꯕꯅꯤꯅ ꯂꯩꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯁꯝ ꯅꯨꯄꯤꯒꯤ ꯂꯣꯏ ꯁꯥꯡꯅꯕꯅꯤꯅ ꯃꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯆꯦꯠ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯗꯦꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯀꯨꯞꯄꯦꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯃꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯀꯪꯖꯔꯦ ꯍꯥꯏ ꯃꯇꯝꯁꯦ ꯃꯁꯤꯗꯩꯗ ꯁꯝꯆꯦꯠꯁꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯈꯤ ꯑꯩꯈꯣꯏ ꯁꯝꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯝꯅ ꯀꯨꯞꯁꯟꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯐꯤꯁꯤꯁꯨ ꯁꯨꯝꯃꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯝꯁꯤꯁꯨ ꯀꯥꯔꯛꯄ ꯀꯥꯟꯗ ꯁꯝꯆꯦꯠ ꯍꯥꯠꯄ ꯑꯀꯦ ꯑꯃꯧ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯃꯁꯥꯅ ꯀꯪꯍꯟꯕ ꯃꯁꯥ ꯃꯊꯟꯇ ꯀꯪꯍꯜꯂꯦ ꯑꯗꯩ ꯐꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝꯃꯒꯅꯦ ꯐꯧꯕꯁꯤ ꯇꯧꯍꯣꯏꯗꯦ ꯍꯥꯏꯗꯅ ꯁꯨꯝꯅꯗꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯆꯣꯠꯅ ꯑꯗꯨꯝ ꯄꯥꯛꯅ ꯁꯟꯗꯣꯛꯑꯒꯅꯦ ꯃꯥꯏ ꯃꯆꯨꯝ ꯇꯥꯖꯔꯒ ꯃꯊꯟꯇ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯦ ꯀꯪꯖꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯁꯤꯗ ꯋꯥꯍꯪ ꯑꯃꯛꯇꯪꯒ ꯍꯪꯖꯒꯦ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯂꯩꯈꯤꯗꯕꯒꯤ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗꯁꯨ ꯇꯝꯅꯕ ꯀꯥꯏꯅ ꯍꯥꯏꯔꯒ ꯀꯤꯅꯕꯁꯨ ꯑꯗꯨꯝ ꯇꯥꯖꯩꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯍꯥꯏꯖꯔꯒꯦꯀꯣ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯎ ꯋꯥꯁꯤ ꯌꯥꯝ ꯍꯧꯋꯤ ꯑꯗꯨꯅ ꯃꯤ ꯑꯃ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯇꯝꯅꯕ ꯍꯥꯏꯗꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯧꯝ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯇꯝꯗ ꯚꯨꯠ ꯑꯣꯜꯂꯦ ꯚꯨꯠ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯇꯃꯥꯁꯦ ꯃꯁꯤꯁꯤꯅ ꯖꯒꯥꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯅ ꯂꯩꯔꯦꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯀꯤꯕ ꯐꯥꯎꯋꯦꯕ ꯑꯗꯨꯒ ꯃꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦꯀꯣ ꯏꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯕ ꯍꯥꯏꯁꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯕꯤꯜꯗꯤꯡꯒ ꯉꯥꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯑꯇꯕꯥꯁꯤꯅ ꯀꯗꯥꯏ ꯂꯥꯛꯑ ꯇꯣꯡꯉꯗꯣꯏꯅꯣ ꯇꯣꯡꯐꯝ ꯏꯔꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯤꯕꯗꯤ ꯐꯥꯎꯗ꯭ꯔꯦ ꯃꯤ ꯑꯃ ꯂꯩꯇꯦ ꯍꯥꯟꯅ ꯊꯥꯏꯅ ꯌꯥꯝꯕꯨꯡꯅ ꯇꯧꯔꯛꯄꯗꯨꯗꯩ ꯍꯧꯖꯤꯛꯀꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯒꯤ ꯈꯦꯠꯅꯕ ꯑꯃꯗꯤ ꯎꯏ ꯑꯗꯨꯒ ꯃꯁꯤꯃꯛ ꯁꯨꯡꯂꯩ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯁꯦ ꯃꯁꯤ ꯍꯦꯛ ꯂꯩꯇꯕꯗꯩꯅ ꯐꯤꯔꯣꯏꯐꯧꯁꯦ ꯃꯁꯤ ꯃꯥꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯏꯃꯨꯡꯗ ꯀꯥꯆꯤꯟꯗ ꯀꯣꯌꯥꯗ ꯖꯦꯅꯈꯥ ꯂꯨꯈꯥꯗ ꯅꯞꯇꯅ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯪꯗ ꯀꯔꯤꯗ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨꯗ ꯃꯪꯗ ꯎꯗꯅ ꯈꯣꯠꯇꯅ ꯇꯧꯅꯩꯑꯕ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯔꯣꯏꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯅꯣꯏꯅ ꯃꯪꯗ ꯎꯕꯁꯨ ꯐꯖꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯁꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯩ ꯁꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯇꯧꯔꯤꯕ ꯃꯤꯗꯨꯅꯅꯦ ꯃꯥꯏ ꯏꯃꯨꯡꯒꯤ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯝꯒꯗꯧꯕ ꯈꯜꯂꯦꯗꯤ ꯃꯥꯏ ꯊꯕꯛꯇꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎꯁꯦ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯤ ꯁꯨꯃꯥꯏꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯨꯕꯤꯔꯦ ꯍꯧꯖꯤꯛꯐꯥꯎꯀꯤ ꯂꯦꯚꯦꯜꯗ ꯑꯩꯅ ꯄꯣꯠꯂꯣꯏ ꯌꯥꯎꯕꯁꯤ ꯃꯤ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯒ ꯌꯥꯎꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯔꯤ ꯃꯇꯥꯒꯤꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯕꯪ ꯀꯨꯝꯕ ꯌꯥꯔꯛꯑꯦ ꯆꯍꯤ 10-9 ꯁꯨꯔꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯃꯁꯤꯗꯒꯤ ꯌꯥꯎꯔꯛꯄꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯕꯉꯩꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯁꯤꯡ ꯑꯁꯨꯛ ꯁꯨꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟ ꯇꯧꯁꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯔꯤꯉꯩꯗꯤ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯕ ꯑꯃ ꯂꯩꯌꯦꯕ ꯂꯩꯀꯥꯏ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯦꯅ ꯈꯜꯂꯒꯁꯨ ꯀꯅꯥꯅꯣ ꯃꯪꯁꯤꯗ ꯃꯩ ꯆꯥꯛꯑꯝꯃꯒꯗꯤ ꯁꯪꯁꯀꯥꯔ ꯇꯧꯔꯝꯃꯒꯗꯤ ꯀꯅꯥꯅꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯁꯥꯅ ꯂꯥꯞꯇꯛꯅ ꯌꯦꯡꯉꯦꯕ ꯑꯗ ꯃꯪꯗ ꯂꯩꯕ ꯃꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯪꯉꯨꯕꯁꯤꯁꯨ ꯍꯦꯛ ꯇꯧꯍꯣꯏꯗꯗꯅ ꯃꯪ ꯅꯠꯇꯕꯗ ꯍꯪꯅꯩꯌꯦꯕ ꯃꯪꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯑꯩꯅ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯀꯧꯔꯛꯑꯦꯅ ꯈꯧꯔꯁꯦꯕ ꯃꯁꯤ ꯀꯧꯔꯛꯄꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯦꯡꯉꯒ ꯈꯨꯝꯗꯕꯤꯗ ꯁꯥꯏꯟ ꯇꯧꯔꯒꯁꯨ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯈꯨꯝꯅꯗꯦꯕ ꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯠꯊꯣꯛꯎꯔꯒ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯁꯦ ꯃꯁꯤꯗ ꯀꯅꯥꯅꯣ ꯍꯣꯡꯕ ꯆꯥꯎꯕꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯦꯛ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯀꯅꯥ ꯌꯨꯝ ꯆꯪꯉꯀꯥꯟꯗ ꯀꯅꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯅꯔꯅꯤ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯊꯣꯛꯇꯦ ꯍꯥꯏꯔꯦ ꯂꯧꯔꯁꯤ ꯑꯗꯨꯗ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒꯅꯦ ꯑꯗꯨꯝ ꯃꯪꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯅꯩ ꯌꯨꯝ ꯈꯨꯗꯤꯡ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯃꯤꯟꯅꯕꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯌꯥꯎꯔꯛꯄꯁꯦ ꯍꯦꯛꯇ ꯃꯥꯒꯤ ꯆꯦꯟꯖ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯉꯁꯥꯏ ꯌꯥꯝꯕꯨꯡꯅ ꯈꯔꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯇꯩ ꯆꯦꯟꯖ ꯄꯟꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ
ꯊꯣꯏꯗꯣꯛꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯥꯏ ꯍꯥꯛꯇꯛꯇꯤ ꯇꯧꯔꯛꯄꯅꯤꯅ ꯃꯁꯤ ꯆꯦꯟꯖ ꯇꯧꯊꯣꯛ ꯇꯧꯁꯤꯟꯁꯦ ꯀꯌꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯔꯣꯜꯁꯤꯡ ꯏꯟꯈꯠꯂꯛꯄꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯖꯔ ꯖꯔ ꯂꯣꯏꯁꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏ ꯑꯍꯟꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯁꯤꯐꯥꯎꯗꯗꯤ ꯇꯧꯏ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯪꯗ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯅꯠꯇꯕ ꯑꯥꯎꯠꯁꯥꯏꯠ ꯂꯩꯀꯥꯏ ꯑꯃꯗ ꯆꯠꯂꯒ ꯇꯧꯔꯨꯕ ꯌꯥꯎꯔꯨꯕ ꯃꯇꯝꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯗꯨꯝ ꯇꯧꯍꯧꯔꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯪ ꯀꯨꯝꯗꯗꯤ ꯐꯖꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯠꯂꯤꯕ ꯐꯤꯁꯤꯅ ꯁꯨꯝ ꯂꯧꯁꯜꯂꯦ ꯃꯣꯏꯗꯁꯨ ꯗꯤꯄꯦꯟ ꯇꯧꯁꯜꯂꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨ ꯂꯣꯏꯔꯒꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯍꯛꯆꯥꯡꯁꯦ ꯁꯦꯡꯗꯣꯛꯑꯦ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝꯕꯨꯡꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯌꯥꯎꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯐꯥꯏꯟꯗꯤꯡ ꯚꯣꯏꯁꯦꯁꯀꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯪ ꯀꯨꯝꯕ ꯃꯪ ꯀꯥꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯗꯨꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯍꯩ ꯃꯔꯤ ꯃꯉꯥ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ